Lok Sabha lisingani kunmari ki phal lauthok matung dagi Manipur tappa tangdu leitaba pheebam da hanjinnaba hotnaminnashi Leingak khaktada inthokpiganu haina ki Minister Govindas Konthoujam na phongdokhre haukiba lisingani taramapan gi April gi tang 19 da Kamjong district ki Ramrei da hi laksin bagi thaudok ta laikhidraba sagapam Rajiv Sagapam Romain amadi Ningthoujam Ranina laikhidabagi ningsing kumon ga mari leina ngasi Mangol Nganbi College Ningthokpiganu hang relief camp the lady bamiyoy singda chaklen pizza bagamari lenena wafamasi minister na phongdokhibani Minister Govindas na makha taraduna haujik sokna ribalan na se aikoina wakal ningtina khantharaga sokna gadabalan ni charang na pheebam da ahan akon naina thabak tawdabagi mami ama hek tariba se thokaningde amaromda ipurup ijati gidamakta ni haiduna aranba wafam lising haizinduna amadi leibak miyamda santoktuna achumba saknaba hotnaroidabani aranbana kaidaunungda mai pak pangamloi ipurup kannabani haiduna aranba wafum kaya santoktuna atopa furup sokhangadaba thabak tawroidabani ngarang naran senada leiba CRPF ke Camp Landaduna personal ani hat kiba adugi matangda mapangi media singda purupa mana lana sandokpa ase ikaiba phawi haiki akoi Manipur se hojiki election se hek loibaga June gi tang manga gi matung dagi di Manipur si so shanti oiba adugumba state among tang oihallaga ko akoi mayam sangna sarkar khakta de inthokpi banataba akoi su wakhan khara mind apply to ba khara darkar tai mina mind apply to we ngarang nahan CRPF kapi basida bu ngasi khabar yaursi yam dongning ma yamna ekhoi si asing masi afaba maikai de sijinabi ba phagani any community fattaba maikai de sijinabi gano propaganda na mi mahan bane propaganda na lebak thugai bane asima idi khanghan ninge every community ekhoi se lebak ki oina khanma ma darkar tai tawde aigi community hena pharana ba hona matamda atopa community man loisina ba hona ba taragadi adudadi ekhoi amaga ba nungsina daba war haibase soidan lakane ba aduna I just my humble submission to all the communities refrain from rumors reasonable oibada chatse khoi